ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯣꯟꯖꯦꯜꯗ ꯕꯣꯏꯁ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅꯣꯔꯠ ꯏꯁ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯋꯥ ꯉꯥꯡꯕ ꯉꯝꯖꯗ꯭ꯔꯕ ꯑꯃꯗꯤ ꯅꯥ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯋꯥꯠꯂꯕ ꯃꯤꯑꯣꯏꯁꯤꯡꯗꯅ ꯍꯥꯡꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯈꯛꯅꯤ ꯈꯣꯟꯖꯦꯜꯗ ꯕꯣꯏꯁ ꯃꯌꯥꯝꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯈꯣꯟꯖꯦꯜꯗ ꯕꯣꯏꯁ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯕꯨ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯏꯃꯨꯡꯒꯤ ꯍꯥꯟꯅꯗꯤ ꯃꯤꯅ ꯍꯦꯟꯅꯕꯨꯗꯤ ꯈꯪꯅꯔꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯔꯣꯍꯟ ꯐꯤꯂꯝ ꯂꯩꯐꯝꯅ ꯃꯣꯏꯔꯥꯡꯗꯒꯤ ꯑꯗꯨꯒ ꯗ ꯈꯣꯟꯖꯦꯜ ꯗ ꯚꯣꯏꯁ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯦ ꯅꯣꯔꯠ ꯏꯁꯀꯤ ꯑꯣꯏꯅꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯍꯥꯏꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯕ ꯑꯃꯗꯤ ꯐꯖꯅ ꯇꯥꯕꯒꯤ ꯆꯥꯡ ꯋꯥꯠꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯡꯗꯣꯛꯄ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯅꯤ ꯑꯗꯣ ꯈꯣꯟꯖꯦꯜ ꯗ ꯚꯣꯏꯁꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯔꯛꯄꯗ ꯀꯩꯀꯩ ꯑꯆꯧꯕ ꯊꯧꯗꯥꯡ ꯍꯥꯏꯗꯤ ꯑꯋꯥꯕ ꯀꯩꯀꯩ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯊꯝꯕꯤꯌꯨꯅꯦ ꯍꯥꯏꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠꯁꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯒꯤ ꯑꯩꯁꯦ ꯃꯄꯥꯟꯂꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯇ ꯑꯇꯣꯞꯄ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯁꯤꯇꯤꯁꯤꯡꯗ ꯂꯩꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯥ ꯇꯥꯗ꯭ꯔꯕ ꯂꯣꯟ ꯊꯣꯛꯇ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯆꯂꯥꯏꯕ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯁꯤꯗ ꯆꯠꯂꯀꯥꯟꯗ ꯑꯩꯅ ꯁꯔꯚꯦ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯟꯅ ꯃꯐꯝꯁꯤꯡꯗꯨꯗ ꯆꯠꯂꯀꯥꯟꯗ ꯃꯐꯝꯗꯨꯒꯤ ꯐꯪꯉꯛꯄ ꯑꯥꯏꯗꯤꯌꯥꯗꯨꯅ ꯀꯃꯥꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯃꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯌꯥꯒꯗꯒꯦꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯂꯣꯟ ꯇꯥꯟꯅꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯥꯏꯇꯤ ꯑꯗꯩꯗꯤ ꯕꯣꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯖꯔꯒ ꯐꯟ ꯔꯦꯖꯔ ꯀꯦꯝꯄꯦꯟꯅꯆꯤꯡꯕꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯔꯀꯥꯟꯗ ꯁꯨꯝ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯂꯩꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯀꯔꯝꯕ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯔꯛꯄꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯈꯤꯕꯒꯦ ꯐ꯭ꯂꯥꯏꯡ ꯕ꯭ꯂꯨ ꯑꯦꯖꯦꯟꯁꯤꯅ ꯑꯩꯈꯣꯏ ꯁꯒꯣꯜꯕꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗ ꯑꯍꯥꯟꯕꯗ ꯃꯣꯏ 20ꯃꯨꯛꯁꯦ ꯑꯩꯅ ꯈꯣꯝꯖꯤꯜꯂꯒ ꯊꯤꯑꯣꯔꯤ ꯀ꯭ꯂꯥꯁ ꯍꯧꯍꯟꯖꯕꯅꯦ ꯊꯤꯑꯣꯔꯤ ꯀ꯭ꯂꯥꯁꯁꯦ ꯇꯧꯕ ꯃꯇꯝꯗ ꯃꯣꯏ ꯑꯉꯥꯡꯁꯤꯡ ꯂꯝ ꯂꯥꯞꯄ ꯌꯥꯎꯕ ꯈꯣꯠꯄ ꯌꯥꯎꯕ ꯃꯌꯥꯝ ꯇꯧꯔꯛꯄꯗꯒꯤ ꯇꯣꯉꯥꯟꯅ ꯑꯉꯥꯡ 15ꯃꯨꯛꯇ ꯉꯥꯏꯍꯧꯋꯦ ꯑꯉꯥꯡ 5 ꯑꯃꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏ ꯂꯤꯐ ꯇꯧꯈ꯭ꯔꯦ ꯑꯗꯒꯤ ꯃꯣꯏ 15ꯁꯦ ꯐꯖꯅ ꯁꯤꯒꯤ ꯊꯤꯑꯣꯔꯤ ꯀ꯭ꯂꯥꯁꯁꯦ ꯑꯔꯥꯎꯟ 1 month 1.5 month 2 monthsꯀꯨꯝꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀ꯭ꯂꯥꯁꯁꯦ ꯀꯃꯥꯏꯅ ꯏꯟꯇꯔꯟ ꯄꯤꯁꯤꯒꯦꯅ ꯈꯜꯂꯛꯄꯗ ꯑꯩꯈꯣꯏ ꯍꯔꯥꯎ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯗꯕꯂꯤꯅꯁꯨ ꯑꯪꯀꯜꯅꯁꯨ ꯌꯥꯕꯤꯔꯛꯇꯅ ꯑꯗꯒꯤ ꯍꯣꯇꯦꯜ ꯌꯥꯏꯐꯕꯒꯤ ꯑꯣꯅꯔꯅꯁꯨ ꯌꯥꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯗꯒꯤ ꯑꯉꯥꯡ 9 ꯑꯃꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤꯛꯇ ꯐꯖꯅ ꯏꯟꯇꯔꯟꯁꯦ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯑꯉꯥꯡ 6 ꯑꯃꯅ ꯍꯣꯇꯦꯜ ꯌꯥꯏꯐꯕꯗ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯑꯉꯥꯡ 2 ꯑꯃꯅ ꯑꯦꯔꯤꯁ ꯇꯋꯥꯔ ꯍꯥꯏꯅ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛꯇ ꯂꯩꯕ ꯁꯤꯗ ꯇꯧꯍꯜꯂꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯈꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯄꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯤ ꯃꯣꯏ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯍꯥꯏꯗꯤ ꯂꯥꯛꯄ ꯉꯝꯕꯅꯦꯅ ꯍꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕ ꯑꯃꯗꯤ ꯇꯥꯕꯒꯤ ꯄꯥꯡꯒꯜ ꯋꯥꯠꯂꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯍꯥꯡꯕ ꯔꯦꯁꯇꯨꯔꯦꯟꯠꯁꯦ ꯁꯤꯅꯁꯨ ꯑꯍꯥꯟꯕꯅꯤꯗꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯀꯩ ꯋꯥꯈꯜ ꯈꯜꯂꯨꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯣ ꯑꯩ ꯃꯃꯥꯡꯗꯒꯤꯁꯨ ꯇꯧꯖꯔꯛꯄ ꯚꯦꯟꯆꯔꯁꯤꯡꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤꯁꯨ ꯑꯗꯨꯝ ꯈꯣꯟꯊꯤꯁꯨ ꯈꯔ ꯆꯥꯕ ꯑꯗꯒꯤ ꯈꯔꯁꯨ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯃꯌꯥꯝꯅ ꯍꯦꯛ ꯇꯧꯕꯗ ꯁꯨꯝꯁꯨ ꯌꯥꯝ ꯂꯨꯅ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯤꯒꯨꯝꯕ ꯚꯦꯟꯆꯔ ꯉꯥꯛꯇ ꯑꯣꯏ ꯑꯗꯣ ꯑꯃꯔꯣꯝꯗ ꯅꯥꯝꯃ ꯁꯣꯏꯔꯕ ꯑꯩ ꯁꯤ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯩ ꯉꯥꯛꯄꯤꯒꯅꯤ ꯇꯔꯝꯁꯤ ꯀ꯭ꯂꯤꯌꯔꯂꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤꯁꯨ ꯑꯩ ꯁꯤ ꯄꯟꯖꯕꯅꯤ ꯇꯣꯞ ꯃꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯅꯥꯝꯃ ꯁꯣꯏꯔꯕꯁꯤꯡꯅꯁꯨ ꯍꯥꯏꯅꯩ ꯃꯣꯏꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕꯤ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯗꯤ ꯍꯥꯏꯔꯒ ꯊꯕꯛꯂꯣꯝꯗ ꯏꯑꯣꯟ ꯑꯣꯟꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯏꯚꯟ ꯆꯦꯔꯤꯇꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯙꯨꯝꯙꯥꯝꯒꯤ ꯐꯦꯁꯟ ꯁꯣꯅꯤ ꯅꯠꯇ꯭ꯔꯒ ꯏꯁꯩꯅꯤ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯦ ꯌꯧꯇ ꯌꯣꯝꯕ ꯑꯗꯨꯒ ꯃꯣꯏ ꯁꯨꯃꯥꯏꯅ ꯀꯣꯁ ꯑꯃꯒꯤ ꯀꯩꯅꯣꯝꯃ ꯇꯧꯖꯔꯤꯅꯤ ꯅꯥꯄꯪꯕ ꯑꯩꯈꯣꯏ ꯂꯣꯟ ꯊꯣꯛꯇꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯅꯤ ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯗꯦꯁꯇꯤꯇ꯭ꯌꯨꯠ ꯑꯉꯥꯡꯁꯤꯡꯒꯤ ꯑꯃ ꯇꯧꯖꯔꯤꯅꯤ ꯍꯥꯏꯔꯒꯗꯤ ꯃꯤꯁꯦ ꯑꯗꯨꯝ ꯌꯥꯝꯗꯕꯁꯦ ꯑꯩ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯌꯥꯝ ꯑꯦꯟꯀꯥꯎꯟꯇꯔ ꯇꯧꯕ ꯑꯩ ꯊꯦꯡꯅꯖꯔꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯆꯤꯟꯗ ꯅꯨꯡꯁꯤꯒ ꯍꯥꯏꯔꯒ ꯁꯨꯝ ꯑꯦꯛꯁꯟꯗ ꯑꯣꯟꯊꯣꯛꯄꯤꯔꯛꯇꯕꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯃꯄꯥꯟꯂꯣꯝꯒꯤ ꯂꯝꯗ ꯍꯣꯏ ꯍꯧꯖꯤꯛ ꯚꯤꯁꯥꯜꯗ ꯑꯗꯩ KFCꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯁꯤꯡꯁꯤꯗꯁꯨ ꯗꯦꯐ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯗꯤ ꯈꯔꯗꯤ ꯎꯖꯩ ꯇꯧꯕꯇꯕꯨ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯃꯣꯏꯒꯤ ꯆꯪꯖꯐꯝ ꯑꯃ ꯏꯟꯀ꯭ꯂꯨꯖꯟ ꯑꯃ ꯄꯤꯕꯁꯤ ꯀꯩꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯑꯆꯧꯕ ꯚꯥꯁ ꯁ꯭ꯀꯦꯜꯗ ꯎꯔꯛꯇꯕꯗꯒꯤ ꯑꯩꯅꯁꯨ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯨꯕ ꯀꯥꯟꯗ ꯊꯦꯡꯅꯖꯔꯛꯄ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯗ ꯏꯀꯣꯁ ꯀꯥꯏꯅ ꯑꯩꯈꯣꯏ ꯗꯦꯜꯂꯤꯗ ꯑꯗꯒꯤ ꯃꯨꯝꯕꯥꯏꯗ ꯏꯁꯥꯔꯥ ꯑꯗꯩꯗꯤ ꯄꯨꯅꯦꯗ ꯇꯦꯔꯦꯁꯤꯟ ꯀꯥꯏꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯕ꯭ꯔꯥꯟꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯣꯏ ꯃꯌꯥꯝꯗꯨ ꯁꯨꯝ ꯎꯔꯨꯕꯗꯒꯤ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠꯄ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯁꯤꯇꯤ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯒꯤ ꯅꯤꯜ ꯂꯩꯔꯕ ꯃꯐꯝꯗꯨꯒ ꯃꯥꯟꯅꯕꯒꯤ ꯆꯥꯡꯗꯗꯤ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯒꯁꯨ ꯑꯦꯠꯂꯤꯁ ꯑꯦꯁ ꯑꯦ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯐꯅꯅꯕ ꯁꯤꯟꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯁꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯇꯧꯔꯝꯒꯦ ꯍꯥꯏꯕꯒꯤ ꯒꯣꯜꯗ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯇꯧꯔꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯍꯥꯟꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯥꯏꯗꯤꯌꯥꯁꯦ ꯁꯤꯗ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯉꯝꯅꯤ ꯉꯝꯃꯣꯏ ꯑꯗꯨꯒꯤ ꯌꯥꯝ ꯗꯤꯕꯦꯠꯁꯨ ꯇꯧꯅꯈꯤ ꯍꯥꯏꯗꯤ 9 months after struggling ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯚꯦꯟꯆꯔꯁꯦ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯗꯦꯐ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯊꯕꯛ ꯐꯪꯗꯕ ꯑꯩꯈꯣꯏ ꯆꯦꯛ ꯁꯨꯔꯒꯁꯨ ꯃꯣꯏꯁꯦ ꯆꯦꯛ ꯁꯨꯕꯒꯤ ꯑꯁꯨꯃꯟꯁꯦ ꯁꯨꯅ ꯄꯤꯕꯤꯗꯕ
ꯑꯗꯩ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯖꯔꯒꯁꯨ ꯃꯌꯥꯝꯗꯒꯤ ꯑꯁꯨꯃꯟꯁꯦ ꯍꯟꯊꯅ ꯄꯤꯕꯤꯕ ꯁꯤꯒꯨꯝꯕꯒꯤ ꯀꯜꯆꯔꯁꯦ ꯑꯗꯨꯝ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯃꯣꯏꯗꯒꯤꯁꯨ ꯑꯗꯨꯝ ꯀꯝꯄ꯭ꯂꯦꯟ ꯇꯥꯕ ꯐꯪꯖꯩ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯏꯀ꯭ꯋꯦꯂꯥꯏꯁ ꯇꯧꯕ ꯌꯥꯅꯅꯕ ꯏꯀ꯭ꯋꯤꯂꯤꯕ꯭ꯔꯝꯗ ꯄꯨꯔꯛꯄ ꯌꯥꯅꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯤ ꯚꯦꯟꯆꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯏꯈꯠꯆꯔꯤ ꯑꯗꯨꯒ ꯑꯩꯅ ꯎꯖꯕꯗ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯕꯁꯨ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯥꯐꯁꯦ ꯀꯌꯥꯃꯨꯛ ꯂꯩꯕꯤꯔꯤꯅꯣ ꯑꯗꯨꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯗꯒꯤ ꯑꯍꯦꯟꯕ ꯍꯦꯟꯅ ꯍꯥꯞꯀꯠꯂꯛꯀꯗꯕ ꯕ꯭ꯔꯣꯒꯤ ꯀꯩ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ? ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯥꯐꯁꯦ ꯄꯨꯟꯅ 10 ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯗ ꯑꯔꯥꯎꯟ 15ꯁꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯅꯦ ꯃꯣꯏ 35ꯁꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯅꯦꯄꯥꯂꯤ ꯌꯥꯎꯔꯦ ꯑꯗꯒꯤ ꯃꯩꯇꯩ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯌꯥꯎꯔꯦ ꯏꯚꯟ ꯃꯨꯁꯂꯤꯝ ꯌꯥꯎꯔꯦ ꯑꯗꯨꯝ ꯃꯐꯝꯁꯦ ꯙꯔꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯜꯆꯔ ꯂꯣꯏꯅꯃꯛꯇꯩ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯂꯥ ꯈꯨꯔꯨꯝꯅꯤꯡꯕꯒꯤ ꯑꯩꯈꯣꯏ ꯁ꯭ꯄꯦꯁ ꯑꯗꯨꯝ ꯄꯤꯖꯔꯤ ꯑꯩꯈꯣꯏꯅ ꯑꯗꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯅꯤꯡꯕ ꯃꯤꯁꯤꯡ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯁ꯭ꯄꯦꯁ ꯄꯤꯖꯔꯤ ꯑꯗꯨꯒ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯔꯒ ꯑꯗꯨꯝ ꯄꯨꯔꯥ ꯌꯥꯝ ꯍꯦꯟꯅ ꯑꯆꯧꯕ ꯑꯖꯥ ꯄꯨꯖꯥꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯙꯨꯛ ꯑꯃ ꯊꯥꯔꯒ ꯏꯁꯣꯔꯗ ꯈꯨꯔꯨꯝꯖꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯐꯝ ꯑꯃꯁꯨ ꯑꯗꯨꯝ ꯄꯤꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯂꯣꯏ ꯁꯨꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯁꯤꯁꯇꯦꯝꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯇꯧꯖꯗꯣꯏꯅꯣ? ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯦꯅꯨꯒ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯦꯕꯜ ꯀꯦꯂꯦꯟꯗꯔ ꯑꯃꯒ ꯊꯝꯖꯔꯤ ꯇꯦꯕꯜ ꯀꯦꯂꯦꯟꯗꯔꯁꯤꯗ ꯑꯔꯥꯎꯟ 20 ꯏꯟꯐꯣꯔꯃꯦꯁꯟꯁꯀꯨꯝꯕ ꯌꯥꯎꯋꯦ ꯑꯩ ꯑꯗꯨꯝ ꯎꯠꯆꯒꯦ ꯍꯣꯔꯦꯟ ꯇꯦꯕꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯏꯟꯐꯣꯔꯃꯦꯁꯟ ꯕꯣꯛꯁꯁꯤꯗ ꯏꯁꯤꯡ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯕꯤꯜ ꯊꯤꯖꯔꯒꯦ ꯍꯥꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯅꯠꯇ꯭ꯔꯒ ꯋꯥꯁꯔꯨꯝ ꯀꯥꯏ ꯂꯩ ꯍꯥꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯒꯤ ꯇꯤꯁꯨ ꯄꯦꯄꯔ ꯄꯤꯕꯤꯔꯛꯎ ꯊꯨꯝ ꯄꯤꯕꯤꯔꯛꯎꯅ ꯍꯥꯏꯕꯅꯆꯤꯡꯕ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯄꯥꯏꯔꯦꯜ ꯑꯁꯤꯗ ꯀꯦꯂꯦꯟꯗꯔꯁꯤꯗ ꯊꯝꯖꯔꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯑꯄꯥꯝꯕꯁꯤꯡꯁꯦ ꯑꯗꯨꯝ ꯁ꯭ꯇꯥꯐꯇꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯣ ꯇꯧꯔꯒ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯣꯔꯗꯔ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯦꯅꯨꯁꯦ ꯀꯣꯗꯤꯡ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯦ ꯐ꯭ꯔꯥꯏ ꯔꯥꯏꯁꯀꯨꯝꯕꯒꯁꯦ ꯑꯗꯨꯝ M1 M ꯁꯤꯔꯤꯁꯇ ꯆꯠꯄ ꯀꯣꯜ ꯗ꯭ꯔꯤꯡꯁꯤꯅꯒ C1ꯒꯤ ꯁꯤꯔꯤꯁꯇ ꯑꯗꯨꯝ ꯆꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯑꯣꯔꯗर ꯇꯧꯕꯁꯤꯅ ꯑꯩꯈꯣꯏ ꯑꯦꯚ꯭री ꯇꯦꯕꯜ ꯈꯨꯗꯤꯡꯒꯤ ꯔꯤꯃꯣꯠꯁꯦ ꯂꯩꯒꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯕꯇꯟꯁꯦ ꯅꯝꯃꯒ ꯑꯥꯗ ꯀꯥꯎꯟꯇꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯦꯕꯜꯁꯤꯗꯒꯤ ꯑꯣꯔꯗर ꯂꯥꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯔꯤꯃꯣꯠꯁꯤꯅ ꯁꯨꯝ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯣꯔꯗꯔꯁꯦ ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯅ ꯁꯨꯝ ꯇꯥꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯕ ꯀꯥꯟꯗ ꯃꯐꯝꯁꯤꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯊꯥꯔꯝꯃꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯥꯏꯔꯦꯜꯒꯤ ꯄꯣꯠ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯅꯨꯁꯦ ꯃꯨꯟꯅ ꯄꯥꯕ ꯂꯣꯏꯔꯒꯗꯤ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯁꯨꯡꯈꯪ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯁ꯭ꯇꯥꯐꯁꯤꯡꯁꯤꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯕ ꯌꯥꯕ ꯐꯥꯎꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯦꯕꯜꯁꯤꯗ ꯑꯗꯨꯝ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯒ ꯊꯝꯃꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃ ꯑꯣꯏꯅꯀꯣ ꯀꯦꯐꯦ ꯑꯃ ꯑꯣꯏꯅ ꯆꯥꯅꯕ ꯐꯨꯗ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯑꯦꯁꯤꯌꯟ ꯐꯨꯗ ꯉꯥꯛꯇꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯗꯛꯀꯨꯝꯕꯁꯨ ꯊꯝꯕꯤꯕ꯭ꯔꯥ? ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯁꯨꯝ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯣꯛꯅ ꯑꯗꯨꯝ ꯃꯜꯇꯤ ꯀ꯭ꯌꯨꯖꯤꯟ ꯑꯣꯏꯍꯜꯂꯦ ꯑꯩꯈꯣꯏ ꯇꯟꯗꯨꯔꯤ ꯑꯗꯨꯝ ꯏꯟꯗꯤꯌꯟ ꯁ꯭ꯇꯥꯏꯜꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯖꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯑꯦꯁꯤꯌꯟꯁꯨ ꯑꯗꯨꯝ ꯆꯥꯏꯅꯤꯁ ꯁ꯭ꯇꯥꯏꯜ ꯀꯩꯀꯩꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯖꯩ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯀ꯭ꯌꯨꯖꯤꯟꯁꯦ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯑꯆꯧꯕ ꯔꯤꯀ꯭ꯋꯦꯁꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯥꯂꯤ ꯀꯩꯀꯩꯁꯨ ꯑꯗꯨꯝ ꯐꯖꯅ ꯊꯝꯅꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯏꯍꯥꯟ ꯍꯥꯟꯕꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯇꯝꯕꯗꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤꯔꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯔꯛꯄꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯒꯤ ꯃꯇꯦꯡꯒꯨꯝꯕ ꯄꯥꯡꯕꯤꯔꯛꯈꯤꯕꯗꯤ ꯂꯩꯕ꯭ꯔꯥ? ꯃꯇꯦꯡꯁꯦ ꯄꯥꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯇꯧꯕꯗꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯒꯂꯤꯡ ꯐꯦꯁꯁꯦ ꯌꯥꯝ ꯑꯗꯨꯝ ꯈꯔ ꯇꯣꯞꯄꯦ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝꯗꯒꯤꯁꯨ ꯑꯩꯅ ꯀ꯭ꯔꯥꯎꯗ ꯐꯟꯗꯤꯡ ꯀꯩꯀꯩꯒꯨꯝꯕ ꯇꯧꯕꯁꯦ ꯑꯗꯨꯝ ꯍꯦꯛ ꯇꯧꯋꯦ ꯑꯗꯣ ꯑꯩꯅ ꯌꯥꯝꯅꯁꯨ ꯃꯆꯥ ꯇꯥꯅ ꯐꯣꯔꯃꯦꯜ ꯑꯣꯏꯅꯁꯨ ꯇꯧꯅꯤꯡꯕ ꯑꯗꯨꯅ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀ꯭ꯂꯤꯡ ꯐꯣꯔ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯇꯤ ꯁꯔꯠꯁꯤꯅ ꯐꯟ ꯔꯦꯖꯔ ꯃꯦꯇꯔꯤꯌꯦꯜ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯗꯨꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯐꯟ ꯔꯦꯁ ꯇꯧꯔꯒ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯃꯔꯨ ꯌꯥꯎꯕ ꯀꯣꯂꯣꯝ ꯑꯁꯦ ꯌꯣꯜꯂꯀꯥꯟꯗ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯑꯔꯥꯎꯟ ꯔꯦꯚꯤꯅ꯭ꯌꯨ 3.5-4 lakhsꯀꯨꯝꯕ ꯔꯦꯚꯤꯅ꯭ꯌꯨ ꯍꯥꯏꯇꯥꯔꯦ ꯁꯤ ꯔꯦꯚꯤꯅ꯭ꯌꯨꯁꯤꯅ ꯕꯦꯡꯛꯇꯒꯤ ꯇꯣꯉꯥꯟꯅ ꯂꯣꯟ ꯂꯨꯄꯥ 7.5 ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯂꯧꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯎꯖꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯁꯦ ꯎꯔꯛꯄꯅꯦ ꯑꯗꯨꯗꯨꯒ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯗꯤꯒꯅꯤꯇꯔꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯒꯜꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔ ꯃꯇꯨꯡꯗ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯅ ꯏꯟ ꯑ ꯚꯦꯔꯤ ꯐꯣꯔꯃꯦꯜ ꯋꯦ ꯑꯣꯐ ꯄꯦꯄꯔ ꯋꯔꯛꯁꯇ ꯐꯪꯗ꯭ꯔꯃꯛꯁꯨ ꯑꯦꯠ ꯑꯦꯟ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯂꯦꯚꯦꯜ ꯐ꯭ꯔꯣꯝ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯁꯤꯗꯒꯤꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡꯗꯤ ꯑꯗꯨꯝ ꯐꯪꯉꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯑꯩ ꯍꯥꯏꯅꯤꯡꯕ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯍꯧꯖꯤꯛꯁꯦ ꯑꯩꯉꯣꯟꯗ ꯃꯣꯏꯁꯤꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤꯅ ꯀꯃꯥꯏꯅ ꯂꯣꯏꯅꯒꯅꯤ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯊꯕꯛꯅ ꯃꯣꯏ ꯍꯩ ꯀꯔꯝꯕ ꯁꯤꯟꯐꯝ ꯀꯩꯅꯣ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯐꯦꯁꯤꯂꯤꯇꯤ ꯑꯃ ꯄꯤꯔꯗꯤ ꯏꯚꯟ ꯇꯣꯉꯥꯟꯕ ꯑꯅꯧꯕ ꯕ꯭ꯔꯥꯟꯆ ꯑꯃ ꯑꯗꯨꯝ ꯈꯨꯗꯛꯇ ꯍꯥꯡꯗꯣꯛꯄ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯨ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯕꯨ ꯋꯥꯠꯂꯤꯕ ꯄꯣꯠꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯄꯣꯠꯁꯦ ꯈꯇꯪ ꯉꯥꯏꯔꯕꯅꯤ나 ꯑꯗꯨꯝ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯐꯖꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧꯕꯤꯔꯗꯤ ꯑꯩꯈꯣꯏ ꯏꯚꯟ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯠ ꯑꯞ ꯁ꯭ꯇꯦꯟꯗ ꯑꯞꯀꯨꯝꯕꯁꯨ ꯇꯧꯔꯒ ꯑꯗꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯁꯨꯝ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕꯁꯨ ꯂꯩꯖꯩ
ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯂꯩꯔꯤꯕ ꯆꯥꯡꯁꯤꯗ ꯁ꯭ꯇꯥꯐꯁꯤꯡꯁꯤꯒꯤ ꯁꯦꯂꯔꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯕꯒꯤ ꯆꯥꯕꯒꯤ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯃꯣꯏꯒꯤ ꯃꯦꯅꯦꯖ ꯇꯧꯕ ꯉꯝꯃꯅꯤ ꯈꯟꯕꯤꯕ꯭ꯔꯥ ꯀꯔꯝꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯦ ꯈꯤꯇꯪꯗꯤ ꯑꯦꯛꯁꯦꯁꯇꯗꯤ ꯑꯗꯨꯝ ꯂꯩꯔꯦꯅ ꯈꯜꯂꯦ ꯃꯣꯏꯗ ꯄꯤꯈꯤꯕ ꯇ꯭ꯔꯦꯅꯤꯡ ꯃꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯡ ꯀꯦꯄꯥꯁꯤꯇꯤꯁꯤꯒ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯄ ꯑꯗꯨꯕꯨ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯀꯟꯁꯔꯟꯁꯨ ꯃꯨꯟꯅ ꯇꯥꯔ ꯃꯇꯨꯡꯗ ꯑꯩꯗꯤ ꯁ꯭ꯇꯥꯐꯁꯦ ꯑꯗꯨꯝ ꯃꯣꯏ 15ꯁꯤꯗꯒꯤ ꯇꯪꯈꯥꯏꯃꯨꯛꯀꯨꯝꯕꯗꯤ ꯍꯥꯟꯅ ꯑꯩ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯒ ꯍꯧꯖꯒꯦ ꯍꯥꯏꯕꯒꯤ ꯑꯄꯥꯝꯕꯗꯤ ꯐꯣꯡꯗꯣꯛꯄꯅꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯁꯤꯜꯂꯒ ꯃꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯂꯩꯔꯝꯗꯕ ꯏꯟꯀ꯭ꯂꯨꯖꯟꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯔ ꯄꯤꯔꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯦꯕꯥ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯣꯛꯂꯛꯄꯅꯤꯅ ꯃꯣꯏꯁꯨ ꯃꯣꯏ ꯃꯆꯥꯒꯤ ꯏꯟꯀ꯭ꯂꯨꯖꯟꯁꯦ ꯐꯪꯕ ꯃꯇꯝꯗ ꯑꯗꯨꯝ 15ꯃꯛ ꯃꯤꯁꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯣꯅ ꯍꯥꯏꯔꯕ ꯑꯗꯨ ꯑꯩꯅ ꯁꯨꯝ ꯐꯥꯒꯤꯁꯨ ꯇꯧꯋꯦ ꯑꯩ ꯇꯣꯂꯣꯞ ꯌꯥꯝ ꯄꯤꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯄꯦꯔꯦꯟꯁꯤꯡꯅꯁꯨ ꯔꯣꯍꯟ ꯇꯣꯂꯣꯞꯇꯨꯗꯤ ꯍꯌꯦꯡ ꯅꯪꯅ ꯌꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯍꯦꯟꯒꯠꯄꯤꯔꯛꯄ ꯃꯇꯝꯗ ꯐꯖꯅ ꯑꯗꯨꯝ ꯍꯦꯟꯒꯠꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯇꯧꯕꯗꯕꯨ ꯏꯆꯥꯁꯤꯡꯁꯤꯒꯤ ꯏꯟꯀ꯭ꯂꯨꯖꯟ ꯇꯧꯐꯝ ꯑꯃ ꯅꯪꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯕꯁꯦ ꯁꯤꯅꯤ ꯇꯁꯦꯡꯅ ꯃꯣꯏꯅ ꯄꯥꯝꯖꯔꯤ ꯄꯣꯠꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯗꯒꯤ ꯑꯩꯅꯁꯨ ꯑꯝꯇ ꯍꯤꯛꯇꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯑꯗꯨꯝ 15ꯃꯛ ꯑꯗꯨꯝ ꯏꯟꯗꯛ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯗ ꯚꯣꯏꯁꯁꯤ ꯃꯌꯥꯝꯗ ꯎꯍꯟꯅꯅꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯁꯣꯀꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯣꯏ ꯑꯞ ꯗꯥꯎꯟꯁ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯑꯃ ꯑꯦꯄ꯭ꯔꯣꯆ ꯇꯧꯖꯔꯨꯏ ꯍꯔꯥꯎ ꯐꯖꯅ ꯌꯥꯕꯤꯔꯒ ꯏꯚꯟ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯉꯥꯡꯁꯤꯜꯂꯒ ꯅꯣꯏ ꯂꯩꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯁꯤꯗꯤ ꯇꯧꯒꯗꯕꯅꯤꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯇꯧꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏ ꯌꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝ ꯊꯧꯑꯣꯏꯗꯅ ꯊꯥꯏꯅꯕꯤꯔꯒ ꯑꯗꯨꯝ ꯇꯧꯔꯛꯄ ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯗ ꯇꯤ ꯁꯥꯔꯠ ꯈꯔ ꯑꯩꯈꯣꯏꯅ ꯗꯦꯐ ꯑꯦꯟ ꯃ꯭ꯌꯨꯠ ꯃꯌꯥꯝꯁꯦ ꯂꯥꯛꯑꯒ ꯌꯣꯟꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯈꯥꯏꯗꯣꯏꯅೋ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯃꯈꯜ ꯃꯊꯦꯜꯅꯦ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯑꯗꯨꯕꯨ ꯑꯦꯠ ꯗ ꯑꯦꯟ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯔꯄꯥꯁ ꯇꯧꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯚꯣꯏꯁꯀꯤ ꯌꯧꯔꯛꯄꯁꯦ ꯇꯁꯦꯡꯅ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯖꯩ ꯑꯗꯨꯒ ꯑꯩ ꯏꯇꯣꯝꯗꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯅꯠꯇꯦ ꯁꯤꯗꯤ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯁꯤꯒꯤꯁꯨ ꯁ꯭ꯇ꯭ꯔꯒꯜ ꯂꯣꯏ ꯌꯥꯎꯋꯦ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯃꯁꯥꯁꯨ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯁꯤꯗ ꯆꯠꯄ ꯂꯣꯏ ꯌꯥꯎꯔꯒ ꯇꯤ ꯁꯥꯔꯠ ꯌꯣꯟꯕ ꯌꯥꯎꯕ ꯐꯨꯔꯤꯠ ꯌꯣꯟꯕ ꯌꯥꯎꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜꯗꯣ ꯇꯧꯔꯒ ꯂꯥꯛꯃꯤꯟꯅꯕꯅꯤꯅ ꯀ꯭ꯔꯦꯗꯤꯠꯁꯤꯗꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯌꯥꯎꯔꯒ ꯑꯩ ꯈꯛꯇꯪꯗꯒꯤ ꯅꯠꯇꯕꯤꯗ ꯃꯣꯏ ꯂꯣꯏꯅꯃꯛꯀꯤ ꯃꯁꯥꯒꯤ ꯑꯇꯇꯥꯏ ꯔꯦꯁꯇꯨꯔꯦꯟꯅꯦꯅ ꯈꯜꯂꯒ ꯃꯣꯏ ꯇꯧꯈꯤꯕꯗꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯈꯤꯕꯅꯤꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯩ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯦꯅ ꯇꯧꯋꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯩ ꯈꯣꯟꯖꯦꯜ ꯗ ꯚꯣꯏꯁ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯖꯔꯨꯕ ꯃꯇꯝꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯊꯧꯖꯥꯜ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯕ꯭ꯔꯥꯟꯁ ꯑꯃ ꯍꯥꯡꯗꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯂꯩꯍꯧꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯎꯗꯝꯖꯔꯤꯕꯤ ꯃꯥꯂꯦꯝ ꯂꯩꯃ ꯂꯥꯏꯁꯣꯝ ꯑꯃꯗꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯁꯨꯅꯤꯜꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯗ ꯚꯣꯏꯁ ꯂꯨꯋꯥꯡꯁꯪꯕꯝ ꯄꯣꯅꯤ ꯇꯤꯚꯤ